ꯅꯪꯕꯨ ꯑꯩ ꯀꯤꯕ꯭ꯔꯥꯅꯦ ꯑꯁ ꯅꯪ ꯀꯩꯝ ꯍꯥꯏꯗ꯭ꯔꯁꯨ ꯅꯪ ꯁꯛ ꯌꯦꯡꯕꯗ ꯑꯗꯨꯝ ꯀꯤ ꯀꯩꯅꯣ ꯑꯗꯣ ꯀꯤꯆꯟ ꯋꯦꯁꯇꯒꯤ ꯁꯦꯝꯕꯁꯤꯗꯤ ꯁꯤꯁꯤꯅ ꯑꯍꯥꯟꯕꯅꯦꯕ ꯎꯅꯥꯗꯨꯅ ꯁꯦꯝꯕꯅꯦꯕ ꯃꯃꯥꯡꯗ ꯃꯅꯤꯡꯒꯤꯁꯦ ꯑꯣꯜꯂꯛꯑꯦ ꯃꯨꯁꯨꯛꯀ ꯃꯨꯔꯒ ꯃꯆꯨ ꯐꯖꯔꯛꯏꯁꯦ ꯀꯤꯔꯕ ꯅꯪꯅ ꯃꯈꯣꯡ ꯀꯩꯅꯣ ꯇꯧꯔꯣ ꯉꯧꯔꯣ ꯑꯩꯅ ꯌꯣꯜꯂꯒꯦ ꯂꯥꯁꯇ ꯂꯨ ꯀꯣꯛꯊꯣꯛꯑ ꯈꯕꯔꯗ ꯁꯨꯃꯥꯏꯅ ꯍꯥꯞꯀꯗꯧꯅ ꯁꯤꯟꯇꯦꯛꯁꯤ ꯃꯈꯥꯗ ꯕꯣꯔꯥꯗ ꯂꯩꯔꯤꯁꯦ ꯑꯁꯤꯁꯨ ꯈꯥꯠ ꯁꯦꯝꯃꯤꯅꯤ ꯂꯩꯍꯥꯎ ꯁꯦꯝꯃꯤꯅꯤ ꯑꯁꯤꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣꯗꯒꯤ ꯀꯤꯆꯟ ꯋꯦꯁꯇꯒꯤ ꯁꯦꯝꯕ ꯍꯧꯖꯤꯛꯇꯤ ꯎꯅꯥ ꯀꯦꯟꯕ ꯃꯇꯝ ꯅꯠꯇ꯭ꯔꯕꯅꯤꯅ ꯀꯤꯆꯟꯒꯤ ꯋꯦꯁꯇꯨꯗꯒꯤ ꯑꯣꯏꯅ ꯁꯦꯝꯃꯦꯕ ꯑꯗꯨ ꯁꯤ ꯈꯔ ꯂꯩꯗꯤ ꯎꯅꯥ ꯀꯦꯜꯂꯅꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯌꯧꯔꯛꯄꯗ ꯁꯤꯗ ꯑꯃꯨꯛ ꯅꯤꯝ ꯃꯅꯥꯁꯤꯗꯒꯤ ꯑꯃꯨꯛ ꯁꯦꯝꯒꯦ ꯅꯍꯥꯟ ꯀꯩꯅꯣ ꯁꯦꯝꯕꯗꯣ ꯈꯤꯇꯪꯗꯤ ꯂꯩꯔꯤ ꯁꯤ ꯈꯤꯇꯪꯁꯦ ꯃꯅꯨꯡꯗ ꯂꯩꯔꯤ ꯍꯧꯖꯤꯛ ꯍꯥꯞꯀꯗꯕ ꯑꯇꯩꯗꯤ ꯃꯌꯥꯝ ꯍꯥꯞꯈ꯭ꯔꯕꯅꯦ ꯑꯁ ꯐꯅꯌꯥꯝ ꯌꯥꯝꯃꯤ ꯁꯦꯝꯕꯗꯣ ꯀꯦꯖꯤ ꯀꯌꯥꯃꯨꯛ ꯑꯣꯏꯅꯤ ꯀꯦꯖꯤ 30ꯃꯨꯛ ꯈꯔ ꯍꯦꯟꯒꯗ꯭ꯔꯥ 30ꯃꯨꯛꯀꯤ ꯆꯥꯡ ꯑꯣꯏꯒꯗ꯭ꯔꯥ ꯃꯌꯥꯝ ꯇꯨ ꯁꯤꯗꯩꯗ ꯀꯀꯥꯅ ꯇꯔꯕꯨꯖ ꯃꯀꯨꯁꯦ ꯀꯨꯞꯅ ꯁꯣꯏꯔꯤꯁꯦ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯁꯦꯝꯅꯅꯕꯅꯦꯕ ꯃꯥꯁꯦ ꯀꯨꯞꯄꯤꯉꯩ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯊꯨꯅ ꯑꯣꯜꯂꯦꯕ ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯁꯣꯏꯗꯣꯛꯑ ꯇꯔꯕꯨꯖꯀꯤꯗꯤ ꯃꯀꯨꯁꯨ ꯊꯥꯔꯦ ꯆꯥꯎꯕꯅꯤꯅ ꯁꯨꯃꯥꯏꯅ ꯁꯣꯏꯗꯣꯛꯑ ꯈꯔ ꯍꯥꯞꯄꯤꯕ ꯊꯕꯛ ꯀꯟꯗ꯭ꯔꯥ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯃꯁꯥ ꯃꯇꯣꯟꯗꯅ ꯑꯗꯨꯝ ꯇꯧꯖꯕꯅꯤꯀꯣ ꯃꯆꯤꯟ ꯊꯤꯔꯤꯅꯤ ꯃꯥꯅ ꯁꯣꯏꯌꯣ ꯍꯥꯏꯕꯗꯩ ꯀꯤꯗꯅ ꯁꯣꯏꯔꯤꯅꯤ ꯅꯪꯕꯨ ꯑꯩ ꯀꯤꯕ꯭ꯔꯥꯅꯦ ꯑꯁ ꯅꯪ ꯀꯩꯝ ꯍꯥꯏꯗ꯭ꯔꯁꯨ ꯅꯪ ꯁꯛ ꯌꯦꯡꯕꯗ ꯑꯗꯨꯝ ꯀꯤ ꯀꯩꯅꯣ ꯁꯛ ꯌꯦꯡꯕꯒꯤ ꯈꯨꯀꯤꯗꯨ ꯅꯠꯇꯦꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪ ꯑꯩ ꯀꯤꯒ ꯍꯥꯏꯕꯗꯤ ꯁꯛ ꯌꯦꯡꯕꯒꯤ ꯈꯨꯀꯤ ꯅꯠꯇꯦ ꯑꯩꯅ ꯁꯛ ꯎꯕꯗ ꯑꯗꯨꯝ ꯀꯤꯔꯦ ꯃꯤꯀꯞꯄ ꯊꯣꯛꯂꯛꯄꯗ ꯏꯅꯥꯛꯇꯒ ꯇꯨꯝꯃꯝꯕꯗꯤ ꯈꯪꯉꯤ ꯀꯩꯅꯣ ꯃꯥꯗꯤ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯃꯥꯏ ꯐꯖꯕꯁꯤꯗꯅꯤꯁꯦ ꯑꯩꯅ ꯉꯥꯎꯔꯤꯁꯦ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯁꯦꯝꯕ ꯍꯥꯏꯁꯦ ꯁꯤ ꯃꯅꯥꯗꯒꯤ ꯁꯦꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯅꯥ ꯀꯦꯟꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯀꯤꯆꯟ ꯋꯦꯁ ꯈꯛꯇꯒꯤ ꯁꯦꯝꯃꯦꯕꯀꯣ ꯑꯗꯨꯒ ꯃꯅꯥ ꯀꯦꯟꯕ ꯃꯇꯝꯗꯅ ꯃꯅꯥꯗꯒꯤ ꯁꯦꯝꯕ ꯄ꯭ꯔꯣꯁꯦꯁꯄꯨꯗꯤ ꯆꯞ ꯃꯥꯟꯅꯩ ꯑꯗ ꯑꯩꯈꯣꯏꯅ ꯃꯅꯥꯒꯤꯅ ꯇꯣꯉꯥꯟꯅ ꯀꯤꯆꯟ ꯋꯦꯁꯀꯤꯅ ꯇꯣꯉꯥꯟꯅ ꯁꯤ ꯑꯩ ꯀꯤꯆꯟ ꯋꯦꯁ ꯍꯧꯖꯤꯛ ꯄꯨꯔꯛꯏꯅꯦꯕꯀோ ꯁꯤ ꯍꯥꯟꯅ ꯈꯔ ꯍꯥꯞꯄ ꯂꯩꯔꯕꯅꯤ ꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯀꯤꯆꯟ ꯋꯦꯁꯁꯦ ꯍꯥꯟꯅ ꯍꯥꯞꯆꯤꯟꯕꯤꯔꯦꯗꯅ ꯈꯔ ꯌꯥꯝꯃꯦ ꯍꯥꯏꯔ ꯀꯥꯟꯗ ꯂꯩꯕꯥꯛ ꯂꯦꯌꯔ ꯃꯆꯥ ꯑꯃꯇꯪ ꯑꯃꯨꯛ ꯄꯥꯅ ꯑꯃꯨꯛ ꯆꯥꯏꯁꯤꯟꯕꯤꯕ ꯑꯗ ꯑꯩ ꯁꯤ ꯀꯤꯆꯟ ꯋꯦꯁ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯅꯦꯕ ꯌꯦꯔꯨꯝꯗꯣ ꯊꯨꯒꯥꯏꯕꯅ ꯐꯩꯌꯦꯅꯦ ꯌꯦꯔꯨꯝꯗꯣ ꯊꯨꯒꯥꯏꯕꯅ ꯐꯩ ꯑꯗꯨꯁꯨ ꯊꯨꯒꯥꯏꯗ꯭ꯔꯦ ꯍꯥꯏꯗꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛꯅꯦ ꯀꯨꯞꯄꯤꯉꯩ ꯂꯣꯏ ꯀꯥꯟꯅꯩ ꯍꯥꯏꯕ ꯍꯥꯏꯗꯤ ꯀꯥꯟꯅꯩ ꯍꯥꯏꯗꯤ ꯊꯨꯅ ꯑꯣꯜꯂꯦꯕ ꯀꯨꯞꯄꯤꯉꯩ ꯌꯦꯔꯨꯝ ꯑꯣꯏꯒꯦꯔꯥ ꯌꯦꯔꯨꯝ ꯃꯀꯨ ꯑꯣꯏꯒꯦꯔꯥ ꯌꯦꯔꯨꯝ ꯃꯀꯨꯁꯤꯁꯨ ꯀꯥꯟꯅꯕꯅꯤꯀோ ꯑꯗ ꯍꯧꯖꯤꯛꯁꯤ ꯀꯩꯅꯣ ꯇꯧꯔꯅꯦꯕ ꯁꯤꯁꯦ ꯂꯩꯕꯥꯛꯁꯦ ꯌꯥꯝꯅꯗꯤ ꯆꯥꯏꯁꯤꯟꯕꯤꯔꯣꯏꯒꯦ ꯈꯤꯇꯪ ꯆꯥꯏꯁꯤꯟꯒꯦ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯆꯥꯏꯁꯤꯟꯅꯕ ꯍꯥꯏꯗꯤ ꯀꯩꯁꯨ ꯀꯤꯆꯟ ꯋꯦꯁꯇꯣ ꯌꯥꯝꯕ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯂꯩꯕꯥꯛꯁꯦ ꯌꯥꯝ ꯃꯔꯥꯡ ꯀꯥꯏ ꯂꯩꯇꯕꯅꯤꯅ ꯂꯩꯕꯥꯛ ꯌꯥꯝꯗꯦ ꯑꯗꯨꯗꯤ ꯁꯤ ꯀꯤꯆꯟ ꯋꯦꯁ ꯃꯊꯪ ꯍꯥꯞꯄꯒ ꯆꯥꯏꯒꯦ ꯇꯧꯕ ꯍꯥꯏꯗꯤ ꯈꯤꯇꯪ ꯈꯛꯀꯤ ꯁꯨꯝ ꯋꯥꯔꯤ ꯀꯃꯥꯏꯅ ꯍꯥꯞꯀꯦꯗꯣ ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯤꯗ ꯂꯩꯕꯥꯛ ꯈꯔ ꯌꯥꯝꯗꯤ ꯍꯥꯞꯀꯗꯧꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈ꯭ꯋꯥꯏ ꯍꯤꯌꯥꯟ ꯍꯥꯟꯕꯁꯤꯗ ꯂꯩꯕꯥꯛꯁꯦ ꯕꯣꯔꯥ ꯈꯥꯎꯁꯦ ꯂꯩꯕꯥꯛꯁꯦ ꯂꯦꯌꯔ ꯑꯃ ꯍꯥꯞꯄꯅꯤ ꯑꯗꯨ ꯃꯇꯨꯡꯗ ꯀꯤꯆꯟ ꯋꯦꯁꯁꯦ ꯂꯩꯕꯥꯛ ꯌꯥꯝꯅ ꯍꯥꯞꯄ ꯅꯠꯇꯦꯕ ꯄꯥꯅ ꯑꯃꯈꯛ ꯍꯥꯞꯄꯩ ꯋꯥꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯁꯤ ꯇꯧꯕꯁꯤꯗꯅꯦ ꯀꯩꯅꯣ ꯇꯧ ꯇꯥꯔꯗꯤ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯀꯩꯅꯣ ꯇꯧꯔꯦ ꯅꯣꯡ ꯆꯨꯗꯕ ꯌꯥꯝ ꯀꯪꯕ ꯃꯇꯝ ꯀꯤꯆꯟ ꯋꯦꯁꯇꯤ ꯈꯔ ꯆꯣꯠ ꯑꯗꯨꯝ ꯂꯥꯎꯕꯅꯦꯕ ꯑꯗꯨꯅ ꯏꯁꯤꯡ ꯌꯥꯝꯅ ꯆꯥꯏꯁꯤꯟꯕꯤꯗ꯭ꯔꯁꯨ ꯅꯨꯡꯁꯥ ꯌꯥꯝ ꯁꯥ ꯇꯥꯔꯗꯤ ꯀꯤꯆꯟ ꯋꯦꯁꯁꯨ ꯈ꯭याव ꯀꯪꯕ ꯃꯇꯝ ꯑꯣꯏꯇꯥꯔꯗꯤ ꯀꯩꯗꯧꯒꯦꯕꯨ ꯀꯤꯆꯟ ꯋꯦꯁꯁꯦ ꯍꯥꯞꯄꯒ ꯂꯩꯕꯥꯛ ꯈꯤꯇꯪ ꯍꯥꯞꯄ ꯃꯊꯛꯇ ꯅꯣꯡ ꯅꯤꯅꯤ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯈꯔ ꯆꯥꯏꯁꯤꯟꯕꯤꯕ ꯍꯥꯏꯗꯤ ꯁꯥꯒꯠꯂꯒ ꯑꯣꯝꯖꯟꯅꯕ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯗꯤ ꯄꯨꯡꯀꯛ ꯀꯪꯉꯒꯁꯨ ꯑꯃꯨꯛ ꯑꯣꯟꯕ ꯇꯞꯄꯦ ꯍꯥꯏꯕ ꯃꯅꯨꯡꯗ ꯈꯔ ꯆꯣꯠ ꯂꯥꯎꯔꯒ ꯑꯣꯝꯅꯕꯒꯤ ꯋꯥꯅꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯅꯨꯃꯤꯠ 15ꯅꯤꯃꯨꯛ ꯁꯨꯔꯦꯕꯀꯣ ꯅꯨꯃꯤꯠ 15ꯅꯤ ꯁꯨꯕꯗꯣ ꯉꯁꯤ ꯂꯧꯊꯣꯛꯑꯒ ꯂꯣꯏꯅ ꯃꯤꯛꯁ ꯇꯧꯗꯣꯏꯅꯦ ꯀꯩꯒꯤꯅꯣꯗ ꯃꯊꯛ ꯊꯪꯕꯁꯤꯗꯤ ꯊꯦꯡꯅ ꯍꯥꯞꯈꯤꯕꯅꯤꯅ ꯄꯥꯎ ꯑꯣꯜꯂꯝꯈꯤꯔꯣꯏꯗꯅ ꯃꯈꯥꯒꯤꯁꯤꯅ ꯉꯟꯅ ꯍꯥꯞꯄꯅꯤꯅ ꯃꯃꯥꯡꯗ ꯍꯥꯞꯈꯤꯕꯅꯤꯅ ꯈꯔ ꯌꯥꯝ ꯑꯣꯜꯂꯝꯃꯅꯦꯕ ꯑꯗꯨꯅ ꯀꯩꯗꯧꯒꯦꯕꯨ ꯍꯥꯏꯅ ꯊꯥꯈꯥꯏ ꯈꯨꯗꯤꯡꯒꯤ ꯅꯠꯇ꯭ꯔꯒ ꯊꯥꯗ ꯑꯣꯏꯔꯁꯨ ꯌꯥꯏ ꯊꯥꯈꯥꯏꯗ ꯇꯧꯔꯒꯗꯤ ꯌꯥꯝ ꯐꯔꯦ ꯀꯣꯊꯣꯛꯑꯒ ꯑꯃꯨꯛ ꯄꯨꯔꯥ ꯃꯤꯛꯁ ꯇꯧꯕꯤꯔꯒ ꯑꯃꯨꯛ ꯊꯝꯖꯤꯟꯕꯤꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯥꯝ ꯐꯩꯌꯦꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯌꯨꯅꯤꯐꯣꯔꯝ ꯑꯣꯏꯅꯕ ꯆꯥꯡ ꯃꯥꯟꯅꯅꯕ ꯑꯗꯩ ꯀꯩꯅꯣꯒꯤꯅ ꯁꯤ ꯎꯅꯥꯗꯒꯤ ꯁꯦꯝꯕꯁꯨ ꯆꯞ ꯃꯥꯟꯅꯩꯀꯣ
उना तो खरे हम हापग लेबा को उना का याम बमा ना नते को उना ना खगे याम हापग लेबा को खतंग खतंग सुम मथक लेयर मसा अपा अपा मम हापी बेवाने दा चीज नहीं अदो किचन वेस्ट की सेम बजिदी सीजना हामने उना तो ने सेम मने ममांग दा अदो उना की दिदी याम फयो को किचन वेस्ट की दी तो ए ऑन बो ऑन हो मनिंग आम हाखी बजिदी ओलम मिजोर बा तो सी किचन वेस्ट ने सी किचन वेस्ट मान दीजे मनिंग जे और ले मसु को मुरगा मसु फजरे ये तो ये रूम जे काहिरम थ्रिसे ममांग दा सी कोई केनो की यंदी मनारा केनो के यावरी पुला पुला ओला अनि से ओखाय बिरत सी चेरंग दिस हापन मदे सोइदन यावम जोबा चेरंग यावजना तुमगमन द्रिजे सिलाम चेरंग मयाम हापमे अदुन चेरंग याव जगा जिने तुमद्रिजे याम चोले सी इसिंग हापे जान सी इसिंग हापरो याम चोले हा हा हादि आयाम मनने तो हैनों मरु जॉब सलम lang ko ko ha kino yerum ji yam kan ni ko yerum ko je to se ke ke le yo film yo samay na pero mix ta uraga ba amuk uniform ore ni dana ki ko na ha ki ba sok ne ba si ondri jina hadi numitara mangani sure na numitara mangani subo numitar loi hapna te dana hadi हफ्ता अनि मुकने खेनरम दुई मोइदा अनि बु हेलम दुई ने हाइदि थन्द्रिबो अदुम हापक थनिना नुति गी थोक पोट ने ख्वाइदगी सिला नंग खुजी गा सेयो मिते नम थी सीदि उनादि क्या ना उनादि मनम नम थी दि किचन वेस्ट न मनम चेले खरा सिन मनम खितंग चेले उनादि दि मनम चेंदे कंग बै चांग जु उना ने हेले सिजना ने किचन वेस्ट हाइजे मक्तब खरा दुम सोसो लाविदन को सी फने मोले सी हपचल लगा था मखाय मुंग ले कांदा मुंग लागे अदो सी जना किचन वेस्ट नी ना खरा चोटप की चांगे हेले अदुगा कइनो दा उना दा की दि चोटी बा पुंगं कंगे बा ख्याव 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 लावे बा अदन उना की दन नुवाय का सी लेबा खरा हपचन दी गदा हापो की आन लेबा मसाय हापखरबने नते दा चोट पर सिदा ए अदु दी कंग अखोनी सी का सिंग दी मतो कंग रे दम ओ सी लोइन मा हपचन गरे सिदे लोय हापचले अदो अखु हौजिक्ति अदो खमन हौजिक्ति साबा मतम निना बा साबा मतम जे कमाय तोगे बु याम थुथु ओले बा अइंग म मतम ददि था अहुम अहुम मखाय चंगे बो को पुरा लेहाव ओन मजे अदो हौजिक्ति के दोगे बु था अनि दे दम ओलनी बा हाइदि सारगा सोसो लावबो मतम जे सि याम थुथु ओले बा लेहाव लेबना सिने हेंदौ माले मचुदुदरा नते सिगिसिना पोचै जे मखन मखन हापेना अमजिना उना खतंगी दउइदना मखन सुदा समायना मनिन चलन्दना समायना लैसलगा थमगै बैवानदा खरा बुहोतनरदि नियम चुमना अदुम फल जे खितंग खक चलन बे आइबा पुरा टाइट हो जना तबिदा हाइदि सिगी बोरा सिदि मनिन चप पोटनि दना को अदुगा कइनोदि इसिंग नोंग गो न सोफम फम दे थमबदि यारो हाइदि मिदि चफुदगा सेमबो उबुदो होइना आसिदा दम कंजगरनि यारे को देखल सितुनुं सेंगारां थादोकुन केंगो इदिनुं दावरे मोय थादोजे नान पोट हुन मदों ते यंगन जरके हंदा कोन न युमदगी थाबिरकपदो अंगांगी फिरोन थारकपदो यावबदो सिजना तेनो मानबिदुने तेनो मानबी पांबी कइनोदि मरुम दि पटखरे अमन हरक्तरे दुजु पटलब खंगदे मंगा थाबदा अहुमदि हौरे याम फजना हौवे सिजना थाबिदुने थाबीजु फजना हौरे अदुगो याम पोस्ट आबदि कइनो टीवीदो एगो से हप्ता फक्ता गारी नेबो हुनबा मना कुपाके वांगद्रंग वांगे याम थु हौवन हेड हौ ngasi हुनबा हुनगिबदुगा निनी हुमनी सुबदा अदुम सलो पोखायरगा अयुक्तुदा पोखायरे अदगी नुंगदांग वाइरमदे हेक्ता फनाम वांखतखि कइनो
ꯇꯤꯚꯤꯁꯤꯗꯤ ꯌꯥꯝ ꯊꯨꯅ ꯆꯥꯎꯈ꯭ꯔꯖꯥꯠꯅꯤ ꯃꯁꯤꯗꯤ ꯑꯗꯨ ꯌꯥꯝ ꯊꯨꯅꯁꯨ ꯍꯧꯕ ꯌꯥꯝ ꯊꯨꯅꯁꯨ ꯆꯥꯎꯕ ꯑꯗꯒꯤ ꯁꯣꯝꯗꯅ ꯕꯦꯂꯦꯟꯗ꯭ꯔꯤꯗꯣ ꯂꯩꯔꯦ ꯕꯦꯂꯦꯟꯗ꯭ꯔꯤ ꯈꯤꯇꯪ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯈꯥꯃꯦꯟ ꯑꯈꯥꯕꯤꯗꯨꯁꯨ ꯁꯤ ꯃꯔꯨ ꯐꯅꯌꯥꯝ ꯄꯣꯛꯈꯥꯏꯔꯕꯅꯤ ꯄꯣꯛꯈꯥꯏꯕ ꯃꯌꯥꯝ ꯌꯥꯎꯔꯦ ꯈꯥꯃꯦꯟ ꯑꯈꯥꯕꯤ ꯅꯠꯇꯦ ꯁꯤꯅ ꯕꯥꯃꯥꯁꯤꯀꯥꯗꯣ ꯁꯤ ꯃꯔꯛ ꯃꯔꯛꯇ ꯄꯣꯛꯈꯥꯏꯕ ꯐꯅꯌꯥꯝ ꯌꯥꯎꯔꯕꯅꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗꯅ ꯀꯩꯅꯣꯗꯣ ꯁꯤꯅ ꯈꯥꯃꯦꯟ ꯑꯈꯥꯕꯤ ꯃꯆꯥꯗꯣ सिसु हौराबने मचा मैम अना पोचे लोइन हौबीरे याम फजना हौरे टीवी जिमदि माजि खुजाव अम तौरे कमो सौग्री जे मतोन खर कक्थत के तौब लोंथोक्रे येंगेना लोइन मक्ति का ओइ खरा कोन तप तपना पामुई अदु अनि थाबदि दे मको साजिदगी इसके अनि थाब हमने खर पिकदो ककेरा मोय लाइ तौरे हां मामा आजे मथक्से यानी चरा फागा तो दुदन का हादि कनो तो कि पामुई है अरेम बद हेओ से होगी कनो जे नोंग मंगली मंगली तौरेदना नोंगदि सुदबिदा अदु दुगा खोइ ओम चांगनाबम लेबदो नप 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 लावगा अदु दुने होगी तौरिज नान नोंग खर चुगिबगी उसे का सुयम पाइगि तौरिज मेक से क्या सेंगद्रे कोना नमागे ब्लेसी मपाम जाजे ngasidi kuire kakasu nabagi yen chadaba aduna desiju makhong da hai leiba ada ngasidi makhong mari mangam ne kalejam ne makanam ne tawraga khitang chak chadringai sida ngaubire aduga yang kana chari moini blesi ahamba yen chaba hobuje makhong dagi howe mate matung jawa da हजिकने मतों खर खर जाबा हैरे हबा मकन गजे मतों चाउसा यादे मसिंग यावगे मसिंग यावगे मखों मुआ मा जाने हाथर जागो लो जाथोगा nga thongde heng khasu nga khitang ang ba thonge nga jina aigi leira aroidabani da yen jidi ada singju khitang suraga thamge moi nga ro oina banena ngobde dum khadi dum haun kan to ja ai sadra sune mayam ai de dum thongbi ba hanadi ka kaji ma masana thongjaram bane buko ada ina nungai tedana ai no in thongbi ra ba nang makhong kan to ro ngoro aina yu leke yu yon bazidi nupi na yon dai ne ai di yon ngam jaro ngau ju ngam jaro yu gi damak to re de aduga nasta lu ko to khabar sai ha padona masak mandana ba basantagi masak mandana ba yare ko yengo sidaida thaje kano de mek sengdramni na agi mobile de number ni na kaya mek ti sengpatre